Hayeng mi fam yang na ba BJP ki MLA Ayamba Delhi ki Damak ta Imphal thadokre Kanglup ki irang matungda Maitei amasung Kuki ki MLA sing pulhan Yagadouri BJP ki national leadership na kaurakpagi matung inna hayeng Delhi da pangtokaduriba Manipur BJP ki MLA sing ki mi fam da Saruk na ba MLA Ayamba ngasi numidang wairam pawda Delhi da Sangsinkre, Kanglup ki irang thokraba tungda Maitei amasung Kuki Singgi MLA sing party office ta punna Yagadouri BJP ki National General Secretary Organization BL Santos amasung North East ki coordinator Sambit Patana handakta Imphal laklambada Maitei amasung Kuki ki BJP ki MLA sing punna unaraba tungda popular government sengwani haina phongdoklamba laiki masimang na maram oiraga hayenggi mifom asi lengak ama lakpa yabagi oithok hanaba maram singgi matangda wakhanaraba yai haina panari thazaba yabampham dagi phangba paun hai Kuki jo kangbugi MLA tara asigi manungda BJP ki MLA taret yauri hairiba MLA taret asisu hayenggi mifom asida soidana Saruk Yagadouri Masigi Damak party na hana mangzongna makoy mifam asida yaurna ba khangan kiba laikrabani Pau asina hayeng numidang warang mifam asida lengak ama semba yabagi oitokpa maram singgi chawrakpa saktam ama ubo phanglagani adumopu government ama semba haibadri December aroiba chayol natragana January gi ahanba chayol da oiraba yai adubu MLA kharanadi lengak semba gi matam asi January langadaba mande haina basu yawi Central leaders singna observer ama hablak kani bahang na Imphal da laklabat matungda MLA singgi oiba apunba mifam ama phamgani mifam adu da party asigi legislature gi lusingba khangani adubu mifam adu da Kuki gi MLA singsu yaudaba yadabani na karamna pulaga lusingba ama khangadagi haibadu center gi lusingba singna laptop lagani wasak lobagi thoram adu da national leader Cameron Saruk yaraba yai adumakpu Kuki gi MLA sing minister wata yaugadra natragana yauroidra haibadu makoi gi safagada fibam yengraga lefangani maramdi Kuki gi kangbuda minister pibada makoi masel goi ba mungna ba ama thulakpa yai haina panari National President JP Nada na Koba BJP MLA Singgi meeting da Kuki MLA Teresa Saruk Yagadouri haukiba sahi asigi February 8 da nongtombam biren na se minister from dagi resign hek tawkibaga ikan kanadana February 8 dagi Manipur Islam animated suspension thamkibaga loinana president rule gi lengak matam kuina thamduna lakiba adu hojikte president rule gi lengak lokthoklaga BJP gi chusinnaba popular government amal lehnaba honarakpagi achoba mami ama taba haurakle hiramasiga mari lerina BJP ki National President JP Nadana tha asigi taramari da BJP ki National Office ta kauba mifam amada state asigi leiriba Kuki ki MLA tarit jauna BJP ki MLA kuntrani toimak Saruk Yagadouri Presna phangba pawgi sosamana hai BJP ki National President JP Nadana kauriba mifam asi maru oina BJP ki MLA singgi manungda matam kuinadagi leraklaba conflict adu loisinanaba honabaga loina Anauba lengak ama semnaba thorang torakpani masida haukiba lisingani kulumdoi me ahumdagi Manipur da thokliba Kuki amade Maitei ani gi conflict asina maram oiraga Songna samnaba yaraduna lakliba Kuki MLA Teresu Saruk yahanbaga loinana apunba mifam ama pangthoknaba semsari hairiba mifam adu da BJP MLA singgi manungda yanaduna lairiba kudingmak yahanna hannabagi khongthang ahanba oina lokalakpaga loinana matung tarakpada BJP legislature party ki lusingba ama BJP gi MLA singgi marakta khallaga anauba lengak ama semnaba thorang tobani adubu kanabu BJP legislature party ki lusingba oina hablakadagi happy khangba ngamdrei anauba lengak ama semnabagi damak thorang tobaga mari lenana tha asiki taramari da BJP National Party ki President JP Nadana kauriba mifam asi yaunabagi damakta hanagi se minister enviren thongzu asigi MLA Bisojit jauna Manipur da lehauriba BJP ki MLA khudingma New Delhi ki damakta Imphal thadokragani Panba yabadi haukiba numit karani gi mamangdagi BJP ki MLA kaya ama Delhi da session tawgna laikrabani handak BJP ki National President na Manipur da lairiba BJP MLA singgi oiba mifam amma korakliba si hek loibaga saliba December tha asigi manungda anauba lengak laklagani haibagi thasaba chawna lairibani atopa presna phangba pawgi sosama ki matung inna lisingani tara BJP ki NBN na lusingba Susinnaba lengak ama laikiba matamatuda BJP legislature singgi manungda kanabu party ki leader oina khangadagi haibagi matangda achauba wathok
ama oiraga lake NBN lusingba anirak suba BJP ki lenga adusu BJP legislature party ki lusingba kanabu khungadage haibagi matangda lekhai taba ngamlaktabadage union minister Nimra Sitaraman masama gyawna lakna BJP ki thambal sanglena pangtokhiba mifam amada lenga asige MLA NBN bu anirak suba oina party ki lusingba khanbadagi anirak suba tamgi oina se minister oina wasak lokhibani nakalamoromda NBN lusingba BJP ki lenga ama tam anirak oirakpada state asida oiramliba demographical imbalance asida mari leinana demographical imbalance amade masiga mari leinana Manipur lenga na pakhaliba war on drugs ki manung chana mapal lamdagi changsilakleba Kuki illegal immigrants sing yauna Kuki khulai paiba terrorist singa lautunaraga set asigi leizariba umang wangmang punamak kokthokna poppy plantation torakpa reserve forest area forest protection area sing the paksana encroach torakpadage madubu eviction tawna bohona ruba kaya sing aduna maram oiraga Kuki terrorist sing na lautunaraga all tribal student union Manipur and sumna lisingani kunhumdoige me kuntrada tribal solidarity mass lali amazarkiba aduda lenga ka su sign tawnariba Kuki kulai paiba organization sing na yamna phona sophisticated weapons sing paiba gabalali adu Saruk yadna champuda leiba Maitai Kulsing the attack of Golena, Torbung Bangla the labor Maitai Kulsing the Zangatuna, Maitai Tabatan at the Nami Hatmi Kuntataraki. Military Juntana Hospital the bombing Zatadunami Kuntragi Matak the Heart Kibaki Taudo, Azoba war crime amane UN. Haukiba Yumse Kaisanamita Menmargi Military Juntana, Rakangi, Marop U Township the labor hospital amada air strike the Dunami Kuntragi Matak the Heart Kiba Aduka. Humputaragi matakta so apan nanghan kibagi tagdog adu miyoy bakunagi matakta sataba asobo war crime ni tagdog adu ki matangda UN ki maikay digi investigation chatana bakangan kre haina United Nations High Commissioner for Human Rights ki maikay digi fundokre Myanmar ki military junta na bombing chatakiba hospital ase rebel group ama oiriba Arakan army na control tawbani air strike adu the hospital ase ki Saruk Ayamba chawna amang atatokhi Hospital aduda direct oina bombing chatakibana maram oinaga chawna misimina amasung aso apan nangkibani military junta na air strike sathaba matam aduda phamung chahum leiba hospital asi anaba kayana phamung suna phangdabadagi yamna wana leiba matamdani military junta na satakiba thong adu akan mamongda condemn tawi haina UN gi High Commissioner for Human Rights ki maikay degi phongdokhiba galonina hairiba thong asi leibak aduda military junta na anoba nauna satharakpa hingsa gi thong Singgi manungda amane adubu thawdo asigi matangda military junta gi maikay degi hauzik phaba government amata phongdokpa leitre English ani kon mathoi da military junta na leibak asida military coup sathakraba matong Rebel Singgi matakta akan ba air strike ki thong sing laptan jatari sahi asigi January dagi November 4 pada military junta na rebel Singgi matakta air strike lisingani ga chamaga humpu manga satakre adubu inglisingani kon mari dadi air strike satabagi masing ase lisingamaga chatre ka trataruk oike military junta na hospital da attack satakibagi thong adu US State Department ki spokesperson ki maikay dagi akan momong da condemn taroduna lebak adu da laiba conflict adu wari sanaduna Lucinan na ba apel torakli panbayabadi hawkiba chahi lisingani kun marida military junta amasung Rakhine panbayabadi hawkiba chahi lisingani kun marida military junta amasung Arakan army gi marakta leiba ceasefire adu kaikhraba matung Rakhine state leiriba township 38 ki manungda 13 di Arakan army na hauzik su pasinduda leiribani hairi Kuki Jo Council na penda ba phongdorakle India ki President Draupadi Murmu gi numit ni gi Manipur Kongset asina matam sang nakaluk ki irang mayok na tang ta da bakaluk ki irang mayok na riba state asida ahong ba mapurakani haina kalambani adubu President Kongset asida Kuki Jo Margi cultural amasung historical heart oriba Churachampur yaurang kidaba asida thamoi sokna nuai taba phungdrakle kangluk ki irang asina Churachampur district asigi khwaidigi henna jaitheng mayok na riba state amani haina Zomi Council Headquarters and Thadorakpa Chirolaman Haidi. President Draupadi Murmu na lusinggira nupi langi freedom fighter shingda laikat kray Kuki CSO Singgi athingba marakta Draupadi Murmu senapati da IDP singa una kray. Haukiba chahi lising wachamapan subnamari amasung lising wachamapan kuntramapan da. Matamdugi thongna farabi ima singna loilam santokpa British ke mayokta haukiba nupi langi thaudok sing adubuning singduna Manipur amasung Manipur gi wang modal lagi ba tungan-tungan ba mafam sing da nupi laning sing torang pangtokre
Mapung oiba thoramna state sarkarna silanguna Imphal ni jeba chutekta leiba Nupilan Memorial Complex te pangtokre. Nupilan Memorial Complex te pangtokiba thoramadu da India gi President Draupadi Murmu su Saruk yaduna Nupilan da laikhidraba thauna farabi ima sing adugi mafamda mahakna lusingduna haikat leikat tamduna ikai khumnaba utkre. Thoramadu da Manipur gi Governor Ajay Kumar Bala, Chief Secretary P.K. Goyal, former CM and Biren, SLMB Speaker T.S.A. Drabata Yauna, MLA Sing Amasong Civil gi Makok Thongba official kya su Saruk Thoramadu loiraba matung the President Draupadi Murmu Palace Compound Leiba Siri Govindaji Temple Chatuna Lai Kurumki Madugi matung akhanaba helicopter amada Senapati District Headquarters tam Chatuna Center amasung State Sarkarna pakatpa tongan ba development project kya sangaba yauna jatahun ki Kuki CSO Singgi thingba kya leiraba su India gi President asina Kuki IDP singawna duna interaction pangtoke Senapati District Headquarters pangtoke ba reception program gi thoram maduga mari lenena President Draupadi Murmu na hakibada ngasi asilebak asina nupi landing sing thoram asisu ningsingle thawdo asilebak asida ahongba ama purakpa matamda nupi singi kholau asi yamna maru oi habi khudamne Manipur amasung tongan ba community kayana khunda bai kai khumnaraba cultural diversity kayana pullaga leiba state amane ngasi mahapu Senapati District ki Tapong Naga Village District adugi tongan ba tribal gi mihut kana harau tamna okiba dubu sing thara duna district adu lady ba IDP singa so interaction pangtoke kangpok pm song Senapati District lady ba maram tribe sing asi musilak laba tribe amani haradna maram tribe ki unique oiba culture asina India gi tribal diversity da contribution ama piri haike amaromda India government ke maikaidege Manipur da leiriba tongan ba local leadership civil society amasung community leadership galonena sakotharangi thabak sing khumang saksuna bahonare union government ke maikaidege lebak asigi kasin koya sinba thungna sapmana ba development purakna bahonare manung hanjin ba tribal gi jaga sing da sakotharanga mari lenena ahen ba bijeng jangwa thabak pakhale hauki ba chahi kharagi matam masida Manipur gi Singgi district sing da lambi thong yauna highway railroad healthcare education water amasung electricity drinking water amasung electricity supply gi atangba ahen ba mijeng thamduna thabak kaya pakhatkre Manipur asi tongan ba jati purup kaya gi khenaba culture lon amasung tradition leiba lamdam amani haidna lamdam asida santi amasung tangdu leitaw bang purakna bahona bada community kudik mangna support tawna basu appeal tawke India gi President asi gi Senapati Khongsat asi ka marilena district adu da pakhatpa tongan ba development project taruk sangake loinena project manga amana jatra hunke President Sangaki ba project singa dugi manungda lupa crore kun manga changna packet kadaba model residential school lupa crore tara changna packet kadaba upgradation of primary health center lupa crore tara mato changna sanga kadaba valley bridge ani yaure masigi matakta President Sangaki ba musung jatra hon ki basing adugi manungda nupi musung lupa masagi hostel polishing and public safety healthcare community and tribal education amasung atay kaya yauri panbaya badi Kuki in Peace Sadar Hills kangpo pigi mijeng makada Kuki gi tongan ba CSO sing na kanglup ki irang na sa tiang pangliba kangpo pi district ki Kuki zo sing bu mirai ragang President Senapati District da Khongsat pangto i hai na President Khongsat asi boycott tawkibani